Hi friends, mayambu taramna oksari. Ngasi mayam sek ama share tawjage. Masigi sek se Angangna dugi matik pamba sai school halaga yam hara hauna thakhiba ahambada aina kaju badam khara hapsare mari manga gumba adagi se aina fajana pungkhai ma tingaga thamjarabane ngasagi hujikandi chemical mathakta kapa khopa dumba mayam ama aina soiraga hapsanjare si lafoi ama hape masida hapkaduribase khoi ahen bahai gatra mayam hapasu yai haptrasu yai adu aigidi dum sek sai khoigi khoi engwegi protein powder se aina dum hapsabane moi si thau yadaba ado supplementary ni aina sai angang jingse nomada changiba khoigi protein jingse fill up tawnabagi damakta aina hapsabani growth su leiba adum thakpa yai ano chamas khoigi glass anida aina chamas me ki disi sigi spoon si mari gumba hapkadabane adu moi yam pamdaba masi jina taste yam oiraga di thau yadaba spoon ama makhai katang hapsare full spoon ama makhai adu duga khoi taste hoina ba chini kitang hapaga chek tok thoani adu moina school halakpada se ati hauna pamna chani ne halakpada chak chaw haibase moidi yadeba moidi chak sing sai chatkibada su inthungai na phajana su charaga su chatkidaba adu halaga su phana hauna thumnaba khoina semaga su chaw yadaba ada kalien gi matamdaga di khoina sida ice cube kumba khara hapaga di moina matik pamjana harauna thaksei dress hongdok tringai da khutsa hamuraga si hana khoi thaknaba hotnei ba ngangaina ado hojikti winter khara changa abanina ai ice kadi hapsadre ado mayam si amutang try tawbiu khoi kai hai tare khoi growth leiba angangdadi ngasai protein powder aina hapsabado tuki matik kanai adu bo hapoi harasu yai adai badam sisu angang yamna brain phai harga su chaw yadabanina aina sumai hapsa